ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯆꯟ ꯃꯣꯏꯔꯥꯡꯆꯥ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯒꯨꯔꯒꯥꯎꯟ ꯍꯥꯏꯕ ꯂꯝ ꯑꯗꯨꯗ ꯏꯆꯦꯅ ꯊꯕꯛ ꯑꯃꯒꯤ ꯆꯠꯄꯗ ꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯃꯤꯡꯅ ꯄꯤꯟꯀꯤ ꯀꯧꯏ ꯒꯨꯔꯒꯥꯎꯟꯗ ꯐ꯭ꯂꯦꯠ ꯑꯃ ꯂꯧꯔꯒ ꯏꯆꯦꯗꯣ ꯂꯩ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯃꯟꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯔꯛꯏ ꯅꯣꯡ ꯉꯥꯜꯂꯒ ꯏꯆꯦꯗꯣ ꯗꯦꯜꯂꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯌꯦꯡꯕ ꯆꯠꯂꯤ ꯃꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯪꯍꯟꯗꯕ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯏꯆꯦꯅ ꯑꯁꯨꯝ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯊꯣꯡ ꯑꯗꯣ ꯈꯤꯇꯪ ꯃꯌꯥ ꯀꯥꯔꯒ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯍꯥꯏꯔꯤ ꯆꯦꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯋꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ ꯑꯁꯨꯝ ꯍꯤꯞꯄꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯆꯦꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯦꯟ ꯑꯗꯣ ꯃꯇꯣꯝꯇ ꯑꯣꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯆꯦꯁꯨ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯀꯔꯤꯝꯇ ꯈꯟꯗꯕꯤ ꯃꯨꯊꯠꯂꯒ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯏꯟꯅꯕꯗꯧꯅ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ ꯑꯍꯥꯟꯕ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕꯒꯤ ꯋꯥꯈꯜꯗꯣ ꯑꯁꯨꯝ ꯄꯪꯈꯟꯗ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ ꯅꯣꯡ ꯉꯥꯜꯂꯒ ꯏꯆꯦꯁꯦ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯊꯣꯡ ꯑꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏ ꯃꯗꯨꯗ ꯏꯆꯦꯁꯦ ꯗꯨꯛ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯐꯝꯂꯒ ꯗꯨꯛ ꯊꯥꯗꯣꯛꯑꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯤꯉꯩꯗ ꯃꯇꯨꯡꯗ ꯃꯤꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯏꯆꯦꯁꯨ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒ ꯆꯪꯂꯛꯏꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯗꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯑꯗꯣ ꯔꯥꯎꯟ ꯆꯠꯂꯒ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯗꯤ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗ ꯅꯠꯇꯅ ꯏꯆꯦꯒꯤ ꯃꯇꯨꯡꯗ ꯃꯤ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯃꯃꯤ ꯁꯥꯃꯤ ꯏꯟꯅꯔꯒ ꯑꯗꯨꯝ ꯂꯩ ꯃꯗꯨꯗꯒꯤ ꯅꯨꯡꯗꯥꯡ ꯏꯆꯦꯅ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯃꯝꯗꯥꯏꯒꯤ ꯁꯨꯝ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯀ꯭ꯔꯤꯝ ꯇꯩꯔꯤꯉꯩꯗ ꯃꯥꯒꯤ ꯊꯣꯡꯅꯥꯎ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯑꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯛꯏ ꯆꯦꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤꯠꯅꯒ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯏ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯁꯨ ꯑꯃꯠꯇ ꯁꯤꯠꯇꯦ ꯃꯗꯨꯗꯒꯤ ꯏꯆꯦꯁꯦ ꯀꯤꯃꯟꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯐꯩꯖꯨꯞ ꯀꯨꯞꯁꯤꯟꯗꯨꯅ ꯇꯨꯝꯈꯤ ꯃꯁꯤꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒ ꯁꯨꯝ ꯄꯣꯊꯥꯔꯒ ꯂꯩꯕꯁꯤ ꯃꯅꯥꯛꯇ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯇꯧꯏ ꯃꯗꯨꯗꯒꯤ ꯏꯆꯦꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯑꯁꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯐꯕ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯤꯗ ꯊꯣꯛꯂꯛꯈꯤ ꯌꯨꯝꯗ ꯊꯣꯔꯛꯂꯒ ꯑꯃꯥꯏꯕꯤꯗ ꯌꯦꯡꯉꯨꯕꯗ ꯃꯐꯝ ꯑꯗꯣ ꯂꯥꯏꯐꯝ ꯀꯟꯕ ꯃꯐꯝ ꯑꯣꯏꯔꯝꯈꯤ ꯀꯨꯏꯅ ꯂꯩꯔꯝꯂꯕꯗꯤ ꯏꯆꯦꯁꯨ ꯑꯁꯣꯏꯕ ꯌꯥꯎꯔꯛꯑꯝꯕ ꯌꯥꯏ ꯆꯦꯅ ꯀꯨꯏꯅ ꯂꯩꯍꯧꯗꯕ ꯑꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯥꯎꯁꯪ ꯊꯥꯕꯜ ꯌꯥꯎꯕ ꯆꯍꯤꯗ ꯊꯣꯛꯈꯤꯕꯅꯤ ꯌꯥꯎꯁꯪꯒꯤ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯕꯗꯤ ꯌꯨꯝꯗꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯕ ꯃꯇꯝꯅꯤ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯏꯁꯩ ꯂꯤꯂꯥ ꯊꯥꯕꯜ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯆꯠꯅꯩ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯈꯔꯅ ꯊꯥꯕꯜ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯔꯣꯏꯒꯦ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯅ ꯚꯥꯏ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯆꯠꯄ ꯌꯥꯎꯔꯔꯣꯏ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯆꯣꯡꯒꯦ ꯅꯪ ꯁꯪꯕꯤꯌꯣꯕ ꯑꯩ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯣꯏ ꯆꯠꯂꯁꯤ ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯑꯣꯏꯁꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯑꯩ ꯆꯠꯂꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯩ ꯀꯧꯕ ꯂꯥꯛꯂꯤ ꯑꯩꯁꯨ ꯃꯃꯥꯗ ꯀꯨꯏꯔꯛꯑꯣꯏ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯊꯥꯕꯜ ꯃꯐꯝꯒ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯑꯣꯏꯗꯦ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯂꯝꯕꯤꯅꯤ ꯊꯥꯕꯜ ꯃꯐꯝ ꯌꯧꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯈ꯭ꯔꯦ ꯑꯩꯅ ꯅꯥꯀꯟꯗ ꯐꯝꯍꯧꯔꯤ ꯑꯗꯨꯗꯒꯤ ꯊꯥꯕꯜꯒꯤ ꯃꯈꯣꯟ ꯑꯗꯨꯗ
ꯑꯩꯗꯤ ꯀꯣꯛ ꯆꯤꯛꯄ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯏꯃꯥꯟꯅꯕꯤꯗꯣ ꯊꯥꯕꯜ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯄ ꯑꯗꯣ ꯈꯥꯡꯖꯜꯂꯒ ꯑꯁꯨꯝ ꯌꯦꯡꯉꯤ ꯊꯥꯕꯜꯗꯣ ꯄꯨꯡ 10 ꯇꯥꯁꯤꯜꯂꯛꯂꯦ ꯑꯩꯁꯨ ꯀꯣꯛ ꯆꯤꯛꯄ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯃꯥꯟꯅꯕꯤ ꯀꯧꯕ ꯆꯪꯉꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯔꯥꯎꯟ ꯑꯃꯇꯪ ꯆꯣꯡꯈꯤꯒꯦ ꯉꯥꯏꯔꯝꯃꯣ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯃꯔꯨꯗꯒꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯉꯥꯏꯔꯤ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯀꯧꯕ ꯑꯃꯨꯛ ꯆꯪꯉꯨꯔꯦ ꯑꯃꯨꯛꯁꯨ ꯂꯣꯏꯔꯛꯂꯒꯦ ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯛꯈꯤ ꯃꯔꯨꯗꯒꯤꯗꯤ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯟꯗꯛꯀ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯝꯃꯅꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤꯅ ꯊꯣꯛꯂꯛꯑꯒꯦꯕ ꯁꯥꯎꯅꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯕꯕꯠ ꯊꯣꯛꯂꯛꯑꯣ ꯀꯨꯏꯔꯅꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯉꯥꯏꯔꯤ ꯄꯨꯡ 10:30 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯗꯨꯗ ꯑꯩꯁꯦ ꯏꯇꯣꯝꯇ ꯈꯟꯖꯩ ꯑꯩꯕꯨ ꯏꯇꯣꯝꯇ ꯆꯠꯂꯁꯤꯔꯥ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦꯗ ꯃꯥꯁꯨ ꯃꯇꯣꯝꯗꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯈꯜꯂꯒ ꯑꯃꯨꯛ ꯉꯥꯏꯔꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯊꯤꯜ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄꯗꯣ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯁꯨ ꯂꯥꯁ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯀꯧꯊꯣꯛꯎꯔꯒꯦ ꯊꯣꯛꯂꯛꯑꯦ ꯐꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯐꯔꯦ ꯏꯇꯣꯝꯇ ꯆꯠꯂꯒꯦ ꯈꯜꯂꯒ ꯆꯪꯗꯣꯔꯦ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯊꯥꯕꯜ ꯑꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯛꯇꯅ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯅꯣꯏꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯁꯥꯒꯤꯗꯪ ꯈꯜꯂꯦ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯂꯒ ꯏꯇꯣꯝꯇ ꯂꯥꯛꯈꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯩꯝꯇ ꯈꯟꯊꯗꯕꯤ ꯆꯠꯂꯤ ꯊꯥꯕꯜ ꯃꯐꯝꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯁꯤ ꯊꯣꯡ ꯑꯃ ꯂꯥꯜꯂꯒ ꯂꯩꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯒꯥꯁꯦ ꯏꯇꯥꯛ ꯇꯥꯛꯏ ꯑꯗꯨꯅ ꯏꯇꯣꯝꯇ ꯆꯠꯄꯗ ꯌꯥꯝꯅ ꯀꯤꯕ ꯃꯇꯝ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯣꯏꯕꯅꯤꯅ ꯇꯨꯔꯦꯟ ꯑꯗꯨꯁꯨ ꯃꯤ ꯑꯃ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯈꯔ ꯑꯗꯨꯝ ꯇꯝꯅꯕꯅꯤ ꯑꯩꯁꯦ ꯊꯣꯡ ꯑꯗꯣ ꯂꯥꯟꯊꯣꯔꯛꯄ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯌꯥꯎꯁꯪ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯗꯗꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯤꯔꯝꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯐꯥꯎꯕ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯝꯕꯤ ꯑꯗꯣ ꯆꯪꯉꯛꯄ ꯑꯁꯤꯗ ꯏꯁꯥꯗ ꯀꯤꯖꯕ ꯍꯧꯔꯛꯂꯦ ꯋꯥꯈꯜꯒꯥꯁꯦ ꯃꯑꯣꯟ ꯈꯜꯂꯛꯂꯤ ꯑꯗꯨꯒ ꯑꯩꯁꯦ ꯏꯁꯩ ꯊꯥꯔꯒ ꯁꯛꯇꯅ ꯆꯠꯂꯤ ꯑꯗꯨꯒ ꯏꯇꯨꯡꯗꯗꯤ ꯃꯤ ꯏꯟꯅꯔꯛꯄꯗꯧꯅ ꯑꯁꯨꯝ ꯇꯧꯔꯛꯏ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯆꯠꯂꯤ ꯑꯗꯨꯗꯒꯤ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯀꯞꯂꯛꯏ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯍꯨꯏꯅ ꯃꯔꯝ ꯆꯥꯗꯅ ꯀꯞꯂꯕꯗꯤ ꯂꯥꯏ ꯇꯤꯟ ꯎꯕꯒꯤꯅꯦꯗꯅ ꯍꯥꯏꯅꯕꯅꯤ ꯑꯁꯤ ꯈꯜꯂꯒ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯧꯒꯗꯕꯁꯨ ꯂꯩꯔꯛ ꯑꯃꯗꯤ ꯋꯥꯠꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯪ ꯑꯃꯁꯨ ꯂꯩ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩ ꯑꯗꯨꯁꯨ ꯃꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯇꯅ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯦ ꯀꯤꯃꯟꯕꯗꯒꯤ ꯈꯣꯡ ꯑꯁꯦ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ ꯆꯠꯂꯕꯁꯨ ꯆꯠꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯗꯨꯗꯒꯤ ꯏꯇꯨꯡꯗꯁꯨ ꯀꯅꯥꯅꯣ ꯑꯃ ꯑꯁꯨꯝ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯃꯪ ꯑꯁꯤ ꯂꯥꯜꯂꯒ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯎꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯁꯝꯒꯥꯁꯦ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯈꯜꯂꯤ ꯀꯔꯤꯅꯨꯡꯒꯤ ꯊꯥꯕꯜ ꯆꯠꯂꯨꯕ ꯉꯁꯤꯕꯨ ꯑꯩꯁꯤ ꯁꯤꯔꯗꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯈꯤ ꯃꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯤꯔꯒ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯉꯝꯃꯦ ꯑꯩꯕꯨ ꯍꯥꯠꯂꯁꯅꯨ ꯑꯩꯅ ꯉꯝꯃꯦ ꯑꯩ ꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯅꯕ ꯆꯠꯀꯅꯤ ꯈꯜꯂꯒ ꯆꯤꯟ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯅꯆꯥꯕꯨ ꯌꯨꯝ ꯌꯧꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯔꯒ ꯁꯣꯟꯗꯨꯅ ꯆꯠꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯄꯨꯗꯤ ꯌꯧꯔꯕꯅꯤ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯅ ꯐꯥꯕꯒꯤꯔ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯀꯤꯕꯒꯤꯔ ꯏꯁꯥ ꯑꯁꯦ ꯆꯠꯄꯗ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯤ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯂꯩꯔꯤ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯅ ꯍꯥꯏꯕꯤꯈꯤꯕ ꯑꯁꯨꯃꯥꯏꯅ ꯑꯃꯝ ꯑꯊꯦꯡ ꯆꯠꯄꯁꯤ ꯏꯁꯥ ꯉꯥꯛꯊꯣꯛꯅꯅꯕ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯣ ꯏꯁꯥꯗ ꯈꯤꯛꯆꯤꯜꯂꯨ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯒꯦ ꯈꯜꯂꯒ ꯇꯧꯔꯦ ꯑꯗꯨꯗꯒꯤ ꯏꯁꯥꯗ ꯐꯥꯖꯤꯜꯂꯝꯕ ꯑꯗꯨꯗꯤ ꯈꯔꯗꯤ ꯐꯔꯦ ꯑꯗꯨꯕꯨ ꯏꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯤ ꯂꯦꯞꯇꯦ ꯑꯩ ꯑꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯌꯧꯔꯦ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯣ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯐꯥꯎꯕꯗꯤ
ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯝꯕꯅꯤ ꯑꯗꯨꯗꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯁꯥ ꯑꯁꯤ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤꯔꯥ ꯈꯪꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯃꯥ ꯍꯣꯏꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯥꯛꯇ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯃꯥꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯂꯤꯔꯛꯏ ꯃꯃꯥ ꯍꯣꯏꯅ ꯊꯦꯡꯃꯟꯕ ꯑꯗꯨꯗ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟꯁꯨ ꯄꯪꯂꯣꯟꯗ ꯂꯣꯜꯂꯝꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯃꯃꯥ ꯍꯣꯏꯅ ꯄꯨꯁꯤꯜꯂꯒ ꯃꯥꯏꯕ ꯀꯧꯔꯒ ꯂꯥꯏꯀꯠꯅꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇꯕꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯤꯑꯣꯏ ꯃꯌꯥꯝꯅ ꯁꯪꯉꯒ ꯂꯩꯈꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯂꯥꯏꯃꯨꯟꯅ ꯆꯤꯟꯒ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯥꯒꯤ ꯂꯥꯏꯁꯨ ꯇꯣꯡꯖꯩ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯆꯦꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯅ ꯁꯦꯟꯅꯕꯤꯔꯛꯄꯒꯤ ꯃꯈꯣꯏꯅ ꯑꯩꯁꯦ ꯆꯦꯟꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯆꯦꯜꯍꯧꯗ꯭ꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯁꯦ ꯁꯤꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯍꯤꯡꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯏꯃꯨꯡꯒꯤ ꯃꯤ ꯌꯥꯎꯗꯅ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯊꯥꯖꯕ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯦꯞꯄꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ